ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯄꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯀꯩꯅꯥꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦꯕ꯫ ꯐꯖꯔꯦ, ꯏꯪ ꯇꯞꯄꯤ, ꯃꯤꯅꯣꯛ ꯃꯤꯆꯥꯜ ꯍꯩ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯔꯒ ꯏꯁ ꯑꯩꯅꯒ ꯇꯦꯊꯔꯒ ꯅꯨꯡꯁꯤꯒꯗꯧꯒ ꯃꯥꯜꯂꯦ꯫ ꯍꯨ 8 ꯈꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛꯅ "ꯏꯍꯦ ꯀꯩꯅꯥꯇꯣꯝꯕꯤ, ꯅꯪ ꯊꯦꯡꯅꯕ ꯐꯅꯗꯨꯝ ꯐꯔꯦ꯫ ꯁꯤꯁꯦ ꯑꯃꯨꯛꯇ ꯄꯨꯈꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯇꯤꯟ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ "ꯏꯅꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯀꯅꯥꯒꯤ ꯁꯥꯇꯤꯟꯅꯣ? ꯏꯅꯦꯒꯤꯁꯦ ꯃꯤ ꯑꯣꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤꯗ." ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯦꯔꯥ ꯀꯩꯅꯥꯇꯣꯝꯕꯤ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯥꯇꯤꯟꯁꯤꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯃꯧ ꯁꯤꯖꯒꯤꯅꯦ." ꯁꯤꯖ ꯄꯜꯂꯛꯄꯗꯨꯗ ꯈꯤꯇꯪ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯌꯥꯝꯅ ꯇꯟꯅ ꯁꯥꯇꯤꯟ ꯑꯗꯨ ꯂꯧꯔꯒ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ "ꯏꯅꯦꯗꯗꯤ ꯃꯥꯒꯤ ꯁꯥꯇꯤꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ?" ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯨꯝꯗꯧꯕꯅꯤꯗ, ꯅꯍꯥꯟꯁꯦ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯈꯪꯍꯧꯗꯅꯅꯦ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯈꯪꯆꯨ ꯍꯦꯛ ꯆꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯅꯦ ꯁꯥꯇꯤꯟꯁꯨ ꯄꯨꯍꯧꯗꯕ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯂꯒ ꯁꯥꯇꯤꯟ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯗꯨꯝ ꯅꯣꯡꯂꯛꯇꯨꯗ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯪꯗꯦ ꯀꯩꯅꯥꯇꯣꯝꯕꯤ, ꯅꯃꯧ ꯑꯍꯜꯗꯣ ꯌꯥꯝ ꯐꯩ꯫ ꯃꯥꯗꯤꯅꯦ ꯃꯁꯥꯒꯤꯗꯤ ꯈꯟꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯁꯥꯇꯤꯟꯒꯥꯁꯦ ꯁꯤꯟꯅ ꯊꯣꯛꯂꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯆꯤꯟ ꯑꯗꯨ ꯐꯩꯖꯩ ꯆꯤꯡꯂꯒ ꯌꯥꯝ ꯐꯃꯟꯕꯗꯣ ꯑꯗꯨ ꯎꯕꯗ ꯍꯥꯔꯦ ꯑꯗꯨꯅꯤ ꯏꯅꯦ꯫ ꯈꯪꯗꯦꯗ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ꯫ ꯍꯩ ꯀꯩꯅꯥꯇꯣꯝꯕꯤ, ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯏꯅꯦꯍꯦ꯫ ꯅꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯃꯤꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯄꯥꯜꯂꯤꯕꯅꯤ, ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯋꯥꯔꯧꯅꯕꯒꯤ ꯋꯥꯅꯤ, ꯀꯣꯟꯅ ꯃꯔꯥꯏꯅ ꯂꯧꯈꯠꯄꯤꯖꯅꯤ꯫ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯧꯈꯠꯄꯤꯔꯛꯈꯤꯅꯤ꯫ ꯃꯇꯝ ꯆꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯋꯨꯟꯄꯣꯠꯀꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯅꯃꯧ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯐꯪꯂꯤꯕꯗꯣ ꯑꯗꯨꯕꯨ ꯍꯦꯟꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯔꯒꯦ꯫ ꯏꯅꯦ, ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯕꯗꯤ ꯌꯥꯔꯦ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯏꯅꯦꯒꯁꯨ ꯂꯩꯃꯤꯟꯅꯗꯅ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯏꯁꯦ, ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯗꯨꯕꯨ ꯑꯋꯨꯟꯄꯣꯠ ꯍꯥꯄꯛꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯑꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯅ ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯃꯥꯅ ꯀꯌꯥꯗ ꯂꯨꯝꯅ ꯂꯧꯔꯒ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯂꯥꯏꯕꯛ ꯊꯤꯗ ꯏꯃꯧ ꯁꯤꯖ ꯅꯍꯥꯛꯁꯦ." ꯁꯣꯝꯗꯅ ꯁꯤꯖꯗꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯩꯅꯣꯗ, ꯃꯤꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯈꯪꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯤꯍꯨꯟꯁꯦ ꯆꯣꯡꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤꯖꯒꯤ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯃꯆꯦꯠ ꯑꯗꯨ ꯍꯥꯏꯒꯠꯄꯤꯔꯒ "ꯍꯦ ꯅꯨꯡꯁꯤꯠ, ꯅꯪ ꯅꯃꯥꯏ ꯀꯥꯏꯒꯦꯔꯣ? ꯑꯩꯒꯤ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯒꯤ ꯁꯝꯂꯥꯡꯁꯦ ꯀꯥꯏꯍꯜꯂꯤꯅꯦ." ꯁꯤꯖꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯅ ꯌꯦꯡꯂꯒ "ꯀꯩꯅꯣ, ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ?" "ꯉꯥꯎꯗꯤꯌꯦ ꯅꯨꯡꯁꯤꯕꯤ꯫ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯄꯥꯕꯨꯡ ꯏꯃꯥꯅ ꯎꯔꯗꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ?" "ꯍꯣ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ, ꯄꯥꯕꯨꯡꯁꯨ ꯂꯧꯕꯨꯛꯇ, ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ꯫ ꯑꯗꯨꯅ ꯏꯇꯩ ꯏꯅꯥꯎ ꯉꯥꯏꯍꯥꯛꯇ ꯀꯦꯅꯁꯤ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟꯅ ꯁꯤꯖꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯁꯤꯖꯅ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ "ꯑꯁ ꯗꯥ, ꯌꯥꯝ ꯆꯔꯥꯡꯅꯒꯅꯨꯀꯣ꯫ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯔꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨꯀꯣ." ꯆꯤꯡꯂꯦꯟꯅ ꯅꯣꯛꯂꯒ "ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗ ꯀꯦꯖꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯦꯗꯅ ꯀꯅꯥꯗ ꯀꯦꯗꯣꯏꯕ? ꯃꯤꯒꯤ ꯅꯨꯄꯤꯗ ꯀꯦꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣ." ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥꯕꯨꯡ ꯊꯣꯡꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯁꯨꯒꯠꯇꯨꯅ "ꯑꯁ, ꯑꯩꯕꯨ ꯈꯣꯡꯁꯤ ꯍꯥꯝꯗꯤ ꯍꯥꯝꯅꯤꯡꯉꯤꯗ꯫ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯪꯁꯤꯟꯕꯁꯨ ꯇꯟꯒꯨꯝ ꯇꯧ꯫ ꯍꯦꯔ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯒ ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯣꯛ, ꯑꯩꯅ ꯑꯩꯒꯤ ꯊꯣꯛ
ꯃꯤꯠ ꯑꯁꯤ ꯆꯦꯠ ꯎꯏꯁꯤꯜꯂꯒꯅꯦ ꯑꯃꯥꯡꯁꯪ ꯇꯝꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯅꯥꯛꯆꯦꯞꯇ ꯑꯣꯟꯊꯣꯛꯂꯞ ꯇꯧꯗꯨꯅ ꯊꯣꯝꯕ ꯑꯗꯨ ꯍꯣꯠꯇꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯄꯥꯕꯨꯡꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯆꯤꯡꯂꯦꯟꯅ ꯁꯤꯖꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯎꯗ꯭ꯔꯕꯗ ꯄꯥꯈꯠꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩ ꯁꯣꯛꯀꯦ? ꯑꯁ ꯅꯔꯥꯏꯕꯛꯇꯨ ꯎꯐꯨꯜ ꯇꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯤꯖꯅ ꯁꯥꯎꯔꯥꯡꯅꯅ ꯆꯤꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯠꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯑꯃꯨꯛꯁꯨ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯗꯨꯅ ꯅꯣꯛꯂꯒ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨ, ꯃꯁꯤꯕꯨ ꯑꯩꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯝꯗꯅ ꯂꯧꯗꯅ ꯀꯅꯥꯒꯤ ꯑꯃ ꯑꯣꯏꯍꯟꯗꯣꯏꯅꯣꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯔꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯊꯕꯥꯛ ꯑꯗꯨ ꯌꯩꯔꯒ ꯏꯃꯥꯏꯕꯦꯝꯃ ꯃꯃꯥꯏ ꯑꯁꯦ ꯀꯌꯥꯗ ꯊꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯤꯅꯦ ꯃꯁꯦ, ꯁꯣꯅꯣꯑꯣꯏ ꯐꯣꯅꯣꯑꯣꯏ ꯅꯪ ꯑꯃꯀꯣ꯫ ꯆꯤꯡꯂꯦꯟꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯏꯃꯥ ꯈꯪꯗꯦ, ꯅꯧꯅ ꯂꯨꯍꯣꯡꯕꯁꯦ ꯀꯩꯅꯣ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏ꯫ ꯃꯤꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯖꯥꯠꯂꯣ? ꯑꯩꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯏꯃꯥ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯆꯤꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯟꯅ ꯍꯠꯂꯒ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ, ꯅꯪꯅꯗꯤ ꯁꯤꯗ ꯅꯌꯥꯗꯨ ꯍꯤꯒꯠꯇꯅ ꯅꯣꯛꯂꯤ, ꯂꯩꯀꯥꯏ ꯃꯌꯥꯝꯅꯗꯤ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯗꯦꯅꯦ꯫ ꯆꯤꯡꯂꯦꯟꯅ ꯊꯧꯁꯥꯗꯅ ꯍꯣ ꯏꯟꯊꯣꯔꯛꯂꯕ ꯅꯨꯄꯤ ꯂꯧꯏ, ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯉꯤ, ꯑꯎꯟꯄꯣꯠ ꯍꯥꯄꯛꯇꯦ ꯁꯤꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯃꯌꯥꯝ ꯑꯗꯣ ꯅꯪꯗꯤ ꯑꯃꯠꯇ ꯇꯥꯔꯝꯃꯣꯏꯕ, ꯅꯨꯄꯤ ꯑꯁꯤꯅ ꯐꯗꯤ ꯁꯨꯝꯕꯒꯨꯝꯅ ꯁꯨꯝꯈ꯭ꯔꯕꯅꯤꯅ꯫ ꯑꯁ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯗꯧꯅꯤ, ꯃꯤꯅ ꯉꯥꯡꯅꯖꯁꯅꯨ, ꯁꯤꯁꯦ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯩꯅꯣ, ꯃꯥꯅ ꯊꯣꯛꯀꯦ ꯌꯥꯎꯅ ꯊꯣꯛꯍꯟꯈ꯭ꯔꯣ꯫ ꯏꯃꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯏꯔꯥꯡ ꯁꯥꯒꯠꯄꯗꯣ ꯃꯗꯨ ꯀꯥꯟꯅꯔꯣꯏ꯫ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯔꯣꯏ, ꯃꯣꯏꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡ ꯉꯥꯡꯒꯅꯤ, ꯋꯥꯊꯤ ꯀꯧꯋꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯏꯃꯥꯏꯕꯦꯝꯃ ꯀꯔꯤ ꯖꯥꯗꯨꯕꯨ ꯇꯧꯈ꯭ꯔꯕꯅꯣ, ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯣꯟꯈ꯭ꯔꯦ꯫ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯣꯏꯕꯗꯨ ꯊꯣꯔꯛꯂꯒ ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯁꯨꯃꯥꯡꯁꯤꯗ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛ ꯁꯥꯔꯝꯃꯤꯁꯤꯅ, ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦ? ꯍꯩ ꯌꯥꯍꯧꯊꯦꯡ, ꯅꯪꯕꯨꯁꯨ ꯅꯥꯎ ꯆꯥꯎꯔꯕꯅꯤ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ, ꯑꯩ ꯁꯛꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦꯕ? ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯕ, ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯝꯅꯤꯕꯣ꯫ ꯊꯣꯝꯕꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ, ꯀꯔꯤ ꯋꯥꯔꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯏꯁꯧꯁꯦ ꯄꯥꯕꯨꯡꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯦ ꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤ ꯍꯥꯏꯕꯅꯤꯗ꯫ ꯊꯣꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯁꯛ ꯑꯁꯤꯅ ꯐꯖꯃꯟꯕꯁꯤꯗ ꯊꯃꯣꯏ ꯑꯁꯦ ꯍꯨꯈꯤꯗꯨꯅ ꯂꯧꯔꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ, ꯃꯥꯒꯤ ꯂꯨꯍꯣꯡꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯕꯨꯡꯁꯦ ꯅꯥꯀꯣꯡ ꯑꯁꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯦꯝꯂꯛꯄꯖꯥꯠꯅꯣ, ꯃꯊꯟꯇ ꯏꯁꯧꯁꯨ ꯄꯪꯂꯥꯡꯗ ꯂꯥꯡꯖꯩ ꯍꯥꯏꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯤꯖꯗꯣ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯁꯦꯝꯅꯤ, ꯑꯌꯨꯛꯇ ꯁꯦꯝ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ, ꯆꯥꯕꯤꯌꯨ꯫ ꯊꯣꯏꯕ ꯅꯪꯁꯨ ꯆꯥꯋꯨ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤ ꯏꯇꯩꯃ, ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯅꯅꯥꯎꯋꯥꯏꯒꯤꯗꯤ ꯍꯩꯅꯕꯤꯅꯤ, ꯊꯥꯗꯣꯛꯄ ꯌꯥꯄꯣꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯁꯤꯖꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯏꯃꯥꯗꯤ ꯎꯗꯦꯅ, ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯏꯇꯩꯃ, ꯍꯧꯖꯤꯛꯇ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤꯁꯨ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯐꯤ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯁꯤꯖ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯏꯁꯧ ꯑꯗꯨ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯤꯁꯤꯁꯨ ꯀꯔꯤꯅꯣ, ꯊꯨꯞꯄ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ, ꯀꯔꯤ ꯂꯥꯏ ꯆꯪꯂꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ꯫ ꯁꯤꯖ ꯃꯇꯧꯗꯨꯗ ꯋꯥ ꯉꯥꯡꯒꯗꯕ ꯇꯟꯗꯤ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯃꯛꯅꯤ ꯈꯜꯂꯒ ꯇꯞꯅ ꯏꯃꯥ ꯑꯌꯨꯛꯇ ꯁꯦꯝ ꯆꯥꯕꯁꯦ ꯐꯩ ꯍꯥꯏ, ꯈꯔ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯩꯅꯥꯇꯣꯝꯕꯤꯅ ꯅꯣꯏꯒꯤ ꯐꯩ ꯐꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯈꯪꯖꯗꯦ, ꯄꯨꯈꯣ, ꯑꯩ ꯑꯗꯨꯝꯕ ꯍꯩꯅꯗꯦ,
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯆꯠꯅꯗꯦ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ? ꯀꯩꯅꯥꯇꯣꯝꯕꯤꯅ ꯐꯤ ꯑꯗꯨ ꯐꯃꯨꯡꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯔꯒ, ꯑꯩꯕꯨ ꯏꯃꯨꯡꯁꯤꯒꯤ ꯏꯃꯣꯏꯅꯨꯔꯣ? ꯅꯪꯅ ꯊꯣꯛꯄ ꯊꯣꯡ꯫ ꯈꯪꯗ꯭ꯔꯒꯅꯅꯦ, ꯅꯪꯅ ꯁꯨꯝꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯗ ꯍꯪꯉꯨꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯕ ꯏꯆꯥꯗꯣ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯈꯔ ꯌꯥꯝꯅ ꯁꯨꯝꯃꯨ꯫ ꯅꯁꯛꯅꯗꯤ ꯐꯖꯔꯕꯅꯤꯅ ꯅꯪꯅ ꯉꯝꯗꯕ, ꯁꯨꯝꯕ ꯉꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ? ꯏꯃꯨꯡ ꯑꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯇꯣꯉꯥꯟꯅ ꯇꯥꯕ꯫ ꯅꯈꯣꯏꯗꯤ ꯌꯥꯝ ꯌꯥꯅꯗꯥꯏꯅꯦ? ꯅꯪꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤꯅꯤ ꯐꯠꯇꯕꯤ꯫ ꯁꯤꯖ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯑꯁ ꯏꯃꯥꯒ ꯀꯧꯔꯛꯀꯅꯨꯗ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯦꯊ ꯁꯥꯟꯅꯔꯒ ꯑꯩꯅꯅꯦ ꯅꯪ ꯅꯨꯡꯁꯤꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯄꯥꯝꯖꯩ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯂꯝ ꯍꯦꯟꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯨꯟꯄꯣꯠ ꯑꯗꯨꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯒꯤꯗꯃꯛꯇ ꯎꯠꯂꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯅꯪꯁꯦ ꯅꯃꯥꯏꯁꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯋꯨꯟꯄꯣꯠ ꯑꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦꯅꯦ, ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯌꯨꯝ ꯑꯁꯦ ꯐꯖꯅ ꯉꯥꯡꯅꯕꯤꯗ꯭ꯔꯦ꯫ ꯑꯍꯜꯅ ꯌꯥꯗꯕ ꯃꯌꯥꯅꯤ, ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕꯅꯤ, ꯑꯋꯨꯟꯄꯣꯠꯁꯨ ꯍꯥꯄꯛꯇꯦ, ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯅꯥꯗꯨ ꯅꯪꯗꯤ ꯄꯪꯂꯕꯅꯤꯅ ꯀꯔꯤꯃꯠꯇ ꯇꯥꯔꯝꯃꯣꯏꯅꯦ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯏꯃꯥꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯆꯥꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨ꯫ ꯀꯩꯅꯥꯇꯣꯝꯕꯤ ꯁꯥꯎꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯪ ꯋꯥꯁꯦ ꯆꯀꯠ ꯆꯀꯠ ꯌꯥꯝ ꯉꯥꯡꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯃꯥꯏꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ? ꯅꯪꯗꯧꯅ ꯆꯤꯡꯒꯟꯕꯤ ꯃꯧ ꯑꯃꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯤꯖ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯏꯀꯥꯏꯕ ꯑꯋꯥꯕꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯤ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯑꯗꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯖꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯗꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ? ꯆꯤꯡꯂꯦꯟꯅ ꯁꯤꯖꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯟꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝꯅ ꯁꯤꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯁꯤꯖ, ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯁꯤꯖꯅ ꯉꯛꯅ ꯆꯤꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯀꯩꯗꯧꯔꯒꯦꯗ? ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯅꯄꯤꯒ ꯇꯥꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯁꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯆꯤꯡꯂꯦꯟꯅ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯤꯖꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯨꯛ ꯁꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ ꯐꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯁꯨꯝ ꯋꯥꯔꯧꯖꯗꯨꯅ ꯉꯥꯡꯖꯕꯕꯨ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯇꯝꯗꯣꯏꯅꯣ? ꯏꯅꯦꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕꯤꯒꯦ ꯍꯥꯏꯔꯣ? ꯅꯪꯁꯦ ꯅꯆꯤꯟ ꯌꯥꯝ ꯊꯤ꯫ ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯋꯥꯕ ꯂꯧꯁꯤꯜꯂꯒ ꯅꯇꯣꯝꯇ ꯈꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤ? ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯤꯋꯥ ꯈꯔ ꯆꯠꯄꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯋꯥꯊꯤ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯣꯝꯗ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎ ꯂꯩꯔꯦ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯁꯨꯝ ꯁꯥꯎꯖꯔꯤꯕꯣꯏ ꯍꯥꯏꯅ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯁꯤꯡꯅꯕ ꯄꯣꯡ ꯂꯣꯏꯅꯅ ꯁꯥꯎꯔꯤꯕꯣꯏꯔꯦ꯫ ꯏꯃꯥꯅ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯑꯈꯟꯕ ꯋꯥꯍꯩ ꯉꯥꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯗ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯁꯨꯝ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯝꯒꯅꯤ꯫ ꯌꯨꯝꯗꯒꯤꯁꯨ ꯅꯪꯕꯨ ꯑꯣꯏꯅ ꯅꯝꯗꯅ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯀꯐꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯅ ꯊꯣꯛꯂꯕ ꯈꯪꯗꯦ꯫ ꯑꯁ ꯗꯥ, ꯅꯪꯅ ꯍꯦꯟꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯌꯥꯔꯦ, ꯊꯦꯡꯉꯅꯤ, ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯗꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯍꯪꯉꯨ꯫ ꯑꯩꯅ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯉꯥꯡꯕꯤꯔꯅꯤ, ꯅꯇꯩ ꯅꯅꯥꯎ ꯈꯛ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯋꯦꯅ꯫ ꯁꯤꯖꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯀꯔꯤ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯕꯗꯨ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ
ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯏꯁꯩ ꯉꯪꯂꯒ ꯃꯁꯝ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕ? ꯃꯨꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯌꯥꯎꯔꯤꯕ ꯍꯪꯒꯥꯝ ꯑꯗꯨ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯟꯕ ꯍꯧꯏ꯫ ꯊꯣꯏꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯇꯩꯃ, ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯅ ꯁꯥꯎꯔꯥꯡꯅꯅ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯛꯂꯤꯕ ꯈꯧꯖꯥꯎ ꯑꯗꯨ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯩ꯫ ꯑꯗꯨꯒ ꯃꯈꯅꯥꯎ ꯑꯗꯨ ꯈꯧꯗꯦꯝꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯤꯖ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ꯫ ꯊꯣꯏꯕꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯥꯡꯇꯣꯛꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ "ꯍꯥꯏ, ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯂꯥꯏ ꯆꯪꯂꯕ꯭ꯔꯥ ꯅꯪꯅ ꯑꯃꯨꯛ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯖꯨꯒꯣꯠ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯉꯥꯡꯉꯛꯇꯦꯍꯦ, ꯃꯤ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯈꯨꯠ ꯑꯣꯟꯅ ꯁꯥꯎ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯇꯧꯔꯝꯂꯤꯕꯅꯣ? ꯀꯔꯤ ꯀꯔꯤ ꯂꯥꯏ ꯇꯤꯟꯁꯣꯟ ꯁꯣꯟꯖꯤꯜꯂꯤꯅꯣꯕ ꯍꯥ? ꯏꯃꯨꯡ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯑꯦꯀꯣ ꯍꯟꯗꯛ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯋꯥꯅꯦꯅ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯁꯧꯒ ꯂꯥꯡꯁꯤꯜꯂꯛꯀꯅꯨꯀꯣ, ꯅꯃꯧ ꯎꯅꯔꯣꯏꯗꯣꯏꯅꯤ, ꯗꯥꯎ ꯊꯨꯡꯕ ꯑꯝꯇ ꯌꯥꯔꯣꯏ." ꯁꯥꯎꯕꯗ ꯁꯣꯏꯗꯅ ꯋꯥꯍꯩ ꯑꯗꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯔꯩꯒ ꯑꯗꯨ ꯐꯠ ꯆꯤꯛꯁꯤꯜꯂꯒ ꯁꯤꯖꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯖꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯔꯛꯏ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ "ꯍꯩꯃ ꯍꯩꯃ, ꯀꯌꯥꯗ ꯃꯃꯥꯏꯁꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦꯍꯦ? ꯍꯥꯏ, ꯑꯩꯅ ꯍꯥꯏꯒꯗꯕꯕꯨꯅꯦ, ꯏꯃꯨꯡ ꯑꯁꯦ ꯑꯍꯥꯟꯕ ꯖꯇ꯭ꯔꯥꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯅꯪꯒꯤꯗꯗꯤ ꯁꯣꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯅ ꯅꯨꯡꯁꯤꯅꯅ ꯂꯨꯍꯣꯡꯕ ꯌꯥꯕ ꯏꯟꯊꯣꯔꯛꯂꯣꯏꯗꯕ ꯏꯃꯧ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯟꯕ, ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯄꯛꯀꯗꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ, ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤꯠ ꯊꯛꯂꯦꯗꯅ ꯅꯣꯏꯒꯤ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯗꯅ ꯉꯥꯡꯅꯍꯟꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯖꯗꯤ ꯅꯨꯡꯉꯥꯏꯇꯅ ꯀꯩꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ "ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯏꯇꯩꯃꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣꯟꯅ ꯍꯥꯏꯕ ꯌꯥꯏ, ꯃꯤ ꯃꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯛꯏ." "ꯍꯩ, ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯃꯋꯥ ꯂꯧꯗꯦ꯫ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯗꯕ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ." "ꯏꯃꯥ, ꯅꯪꯁꯤꯗꯤ ꯅꯀꯣꯛ ꯐꯖꯅ ꯆꯥꯛꯑꯦꯗ꯫ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ, ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯇꯩꯃꯁꯤꯗ ꯈꯟꯕꯤꯔꯗꯤ ꯅꯠꯇꯦ, ꯅꯣꯡꯃꯇ ꯏꯇꯩꯃꯅ ꯏꯃꯥꯗ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯒꯦ? ꯏꯃꯥꯅ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯗ ꯑꯊꯤꯕ ꯋꯥ ꯍꯥꯏꯔꯤꯗꯣ? ꯑꯩ ꯀꯩꯝ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ? ꯇꯥꯃꯣꯆꯧꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ." "ꯏꯃꯥ, ꯅꯠꯇꯦ, ꯑꯎꯟꯄꯣꯠꯅ ꯀꯩꯗꯧꯗꯣꯏꯅꯣꯕ? ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅ ꯃꯔꯨꯅꯤ." ꯀꯩꯅꯥꯇꯣꯝꯕꯤꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯜꯂꯒ "ꯌꯥꯝ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ, ꯍꯥ? ꯆꯥꯎꯔꯛꯂꯕꯅꯤꯅ ꯌꯥꯝꯅ ꯍꯩꯔꯦꯕ. ꯅꯃꯥꯗ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ? ꯍꯥꯏ, ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ. ꯈꯔ ꯊꯛꯁꯤ ꯈꯥꯁꯤ ꯌꯦꯡꯉꯨ. ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩꯗꯤꯅꯦ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯇꯥꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝ ꯈꯪꯗꯦ. ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯍꯥꯛꯇꯛꯇꯗꯤꯅꯦ ꯃꯤꯠ ꯊꯛꯍꯟꯗꯕ ꯌꯥꯗꯦ." ꯑꯁ, ꯄꯦꯜꯂꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ. ꯃꯌꯥꯝꯒ ꯀꯣꯛꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ ꯌꯥꯔꯣꯏ. ꯅꯠꯇꯦ, ꯑꯗꯨꯗꯤ ꯏꯃꯥꯒꯤꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯃꯤꯒꯤ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕ ꯍꯥꯏꯗꯨꯅꯤꯅꯦ. ꯃꯗꯨꯗꯤꯅꯦ ꯑꯄꯤꯛꯄ ꯃꯤꯒꯤ ꯋꯥꯈꯜꯅꯤ. ꯑꯩꯈꯣꯏ ꯏꯁꯥ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔ ꯂꯣꯏꯔꯦ. ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯉꯥꯡꯅꯒꯅꯤ, ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯉꯥꯡꯅꯒꯅꯤ. ꯁꯤꯕꯨ ꯀꯧꯏ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯗꯣ. ꯇꯥꯕꯤꯗ꯭ꯔ ꯂꯣꯏꯔꯦ. ꯑꯗꯨꯗ ꯏꯃꯥꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯁꯤꯟꯕꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯅꯪꯗꯨꯝ ꯅꯃꯥꯏ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯁꯤꯅ ꯁꯨꯖꯤꯜꯂꯛꯀꯅꯤ. ꯀꯩꯊꯦꯜꯗꯒꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕꯒꯤ ꯈꯔꯒ ꯏ ꯀꯥꯕꯅꯦ. ꯍꯩꯁ, ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ. ꯑꯗꯣ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ. ꯅꯆꯥ ꯑꯇꯣꯝꯕ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ, ꯍꯥꯏꯗꯤ ꯅꯃꯧ ꯑꯣꯏꯗꯣꯏꯁꯦ, ꯄꯨꯔꯥ ꯃꯍꯥꯔꯥꯅꯤꯅꯤ. ꯃꯌꯨꯝꯒꯗꯣ ꯎꯔꯗꯤ ꯏꯃꯥ ꯅꯪ ꯃꯤꯍꯨꯟꯒ ꯆꯣꯡꯊꯣꯛꯇꯣꯏꯖꯥꯠꯅꯤ. ꯑꯎꯟꯄꯣꯠꯀꯥꯁꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯆꯦꯖꯦꯠꯀꯨꯝꯕꯅꯤ. ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯅꯣꯟꯖꯔꯒ ꯍꯥꯏꯔꯤꯕꯅꯤ, ꯏꯅꯦꯝ ꯏꯀꯨ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅ꯫ ꯍꯩꯃ, ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯆꯨꯝꯃꯕ꯭ꯔꯥꯕ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯨꯝꯕꯔꯥꯕ? ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯃꯤꯠ ꯊꯛꯍꯟꯕ ꯐꯪꯂꯅꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯒ ꯆꯪꯂꯨꯔꯕ꯭ꯔꯥꯕ? ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯆꯪꯉꯨꯔꯦ. ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯌꯥꯝꯃꯟꯗꯗꯅ ꯑꯩꯁꯦ ꯃꯈꯣꯏ ꯏꯃꯨꯡꯅꯅꯦ, ꯏꯃꯥ, ꯌꯣꯡꯅ ꯌꯨꯕꯤ ꯄꯥꯝꯕꯒꯨꯝꯅ ꯄꯥꯝꯈ꯭ꯔꯖꯥꯠꯅꯤ꯫
ꯑꯩꯅꯕꯨ ꯍꯣꯏ ꯑꯃꯇꯪ ꯍꯥꯏꯈ꯭ꯔꯕ ꯃꯣꯏ ꯇꯧꯗꯅ ꯇꯣꯛꯇꯦ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯊꯛꯁꯤꯜꯂꯛꯏ ꯑꯩꯅ ꯍꯣꯏꯇꯪ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤꯗꯤꯅꯦ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯤ ꯑꯩꯅ ꯇꯥꯃꯣꯆꯧ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯁꯤꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯩ ꯋꯥꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒ ꯏꯆꯥꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣꯆꯧ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯊꯔꯨꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯍꯌꯦꯡꯃꯛ ꯏꯃꯧ ꯑꯇꯣꯝꯕꯤꯗꯣ ꯍꯥꯏꯅꯕ ꯆꯠꯅꯤ ꯅꯪꯅ ꯉꯁꯤ ꯎꯅꯕ ꯑꯗꯨꯗꯅꯦ ꯃꯉꯣꯟꯗ ꯈꯔ ꯄꯥꯎꯖꯦꯜꯂꯝꯃꯨ ꯀꯩꯅꯣ ꯏꯃꯥ ꯊꯨꯃꯟꯗ꯭ꯔꯣ ꯍꯩ ꯀꯔꯤꯒꯤ ꯊꯨꯕꯅꯣ ꯌꯥꯔꯦ ꯆꯞ ꯆꯥꯔꯕꯅꯤ ꯑꯩ ꯂꯩꯀꯥꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯎꯕꯗꯅꯦ ꯑꯩ ꯑꯣꯗꯣꯔꯦ ꯏꯃꯧ ꯑꯇꯣꯝꯕꯤꯗꯣ ꯂꯥꯛꯂꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯉꯥꯛꯇ ꯌꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯗꯤ ꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯣꯏꯈ꯭ꯔꯦ ꯋꯥꯈꯜꯁꯨ ꯃꯑꯣꯜ ꯃꯑꯣꯜꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯖꯗꯨ ꯃꯄꯥꯗ ꯊꯣꯔꯛꯄꯅꯤ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯇꯨꯁꯤꯜꯂꯝꯃꯤ ꯏꯃꯨꯡꯗꯒꯤ ꯆꯤꯡꯂꯦꯟꯅꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏ ꯁꯤꯖ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯣꯏꯕꯗꯒꯤ ꯎꯍꯧꯗꯗꯨꯅ ꯇꯨꯁꯤꯟꯕꯅꯤ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯩ ꯃꯃꯤꯠ ꯑꯁꯤꯁꯨ ꯇꯥꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯆꯠꯄ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯀꯥꯗꯣ ꯍꯥꯏꯒꯠꯂꯒ ꯅꯥꯄꯜ ꯀꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯤꯖꯅ ꯅꯨꯡꯉꯥꯏꯇꯅ ꯗꯥ ꯏꯃꯥꯁꯦ ꯑꯩ ꯂꯩꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯆꯤꯡꯂꯦꯟꯅ ꯅꯨꯡꯁꯤꯅ ꯁꯤꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯍꯩ ꯑꯉꯥꯎꯕꯤ ꯅꯪꯁꯤꯗꯤꯕ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯇꯧꯗꯅ ꯂꯩꯔꯁꯤꯕꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯩꯒꯤꯗꯤ ꯅꯪ ꯀꯩꯝ ꯈꯟꯗ꯭ꯔꯕꯣ ꯀꯩꯝ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯁꯤꯖ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯤꯖꯕꯨ ꯂꯦꯡꯒꯣꯜꯂꯒ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯀꯩꯝ ꯀꯥꯟꯗꯕꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯅꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯊꯣꯏꯕꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯂꯩꯃ ꯀꯧꯕꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯔꯒ ꯌꯨꯝ ꯐꯥꯎꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯝꯃꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯤꯜꯂ ꯂꯥꯡꯂꯤꯕ ꯃꯤꯠ ꯊꯛꯄ ꯐꯖꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯑꯃꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯗꯤ ꯃꯊꯃꯣꯏꯗꯨ ꯄꯦꯟꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯝꯃꯤ ꯃꯃꯧ ꯐꯖꯕꯤ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯐꯪꯂꯛꯄꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯀꯩꯅꯥꯁꯨ ꯊꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯀꯩꯅꯥꯒꯤ ꯁꯛꯇꯝ ꯌꯦꯡꯕꯗ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯍꯔꯥꯎꯅ ꯏꯕꯦꯆꯥ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤꯍꯦ ꯍꯣꯏ ꯅꯪꯒꯤ ꯅꯤꯡꯕ ꯍꯥꯏꯕꯗꯨ ꯊꯨꯡꯂꯦꯗꯅ ꯅꯣꯏ ꯃꯧ ꯑꯍꯜ ꯑꯁꯤꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯑꯁꯤꯅ ꯂꯩꯗꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯂꯩꯀꯥꯏꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯅꯅꯕꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯁꯤꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒ ꯏꯆꯥ ꯑꯇꯣꯝꯕꯒ ꯏꯃꯧ ꯑꯇꯣꯝꯕꯤꯒ ꯄꯨꯜꯂꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯑꯍꯜ ꯑꯁꯤ ꯄꯨꯜꯂꯔꯣꯏꯗꯅ ꯇꯣꯉꯥꯟꯅꯕꯨ ꯆꯥꯕ ꯍꯦꯛ ꯍꯧꯈ꯭ꯔꯕ ꯑꯩꯗꯤꯅꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯔꯣꯏꯗꯕꯅꯤ ꯏꯕꯦꯆꯥꯁꯨ ꯃꯆꯨ ꯊꯥꯛꯄ ꯌꯥꯎꯁꯜꯂꯛꯏ ꯍꯣ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯀꯥꯏꯅꯁꯨ ꯉꯥꯡꯅꯕꯗ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗꯅ ꯁꯤꯗꯒꯤꯗꯤ ꯑꯁ ꯃꯣꯏꯒꯤ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯂꯟ ꯊꯨꯝꯁꯨ ꯄꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯍꯥꯏꯗꯅ ꯀꯂꯛ ꯈꯝꯕꯅ ꯉꯥꯡꯅꯔꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯍꯤꯡ ꯊꯦꯡꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯤꯖꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯇꯞꯅ ꯁꯣꯟꯖꯔꯛꯏ ꯐꯖꯩꯗꯀꯣ ꯏꯇꯥ ꯊꯥꯖꯅ ꯍꯛꯁꯦ ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕꯅꯣ ꯑꯩꯁꯨ ꯅꯍꯥꯛꯀꯨꯝꯅ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯖꯩ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯉꯁꯤꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯆꯥ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗ ꯆꯥꯛ ꯆꯥꯔꯝꯗꯕꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯁꯤꯖꯅ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯍꯥꯏꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯅꯨꯕ ꯗꯥ
ꯑꯩꯗꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯄꯥꯝꯖꯩ ꯃꯗꯨꯕꯨ ꯑꯃꯨꯛ ꯐꯪꯂꯛꯈꯤꯒꯗ꯭ꯔꯥ ꯆꯤꯡꯂꯦꯟꯅ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯇꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁꯣꯔ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯉꯣꯟꯗ ꯆꯪꯖꯔꯛꯈꯤꯅꯤ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯥꯛꯑꯁꯤꯗꯤ ꯃꯥꯒꯤꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯆꯥꯎꯅ ꯍꯦꯛꯇ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯗꯧꯅ ꯍꯥꯄꯛꯄꯒꯨꯝꯅ ꯍꯥꯞꯄꯤ ꯑꯗꯣ ꯅꯪ ꯃꯗꯨ ꯎꯔꯒ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯩꯒꯤꯗꯤ ꯃꯤꯠ ꯊꯛꯍꯟꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯗꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯃꯗꯨꯕꯨꯅꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪ ꯂꯩꯕ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯗꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯐꯖꯕ ꯄꯣꯠ ꯑꯃꯗꯣ ꯃꯗꯨ ꯈꯛꯇ ꯎꯒꯗꯧꯔꯤꯕꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯅꯅꯕ ꯇꯧꯔꯁꯦ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯋꯥꯔꯝꯃꯅꯤ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯗꯨꯅ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯂꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯁꯧꯔꯥꯡꯅꯅ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯠꯇꯦ ꯅꯪꯁꯦ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯥꯇꯣꯝꯕꯤꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯅꯠꯇꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯔꯥꯡꯗ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤ ꯅꯕꯨꯛ ꯑꯗꯨ ꯐꯠꯇꯕ ꯍꯧꯔꯤꯅꯤꯅꯦ ꯅꯪ ꯃꯥꯒꯤ ꯍꯥꯞꯂꯛꯂꯤꯕ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝ ꯑꯗꯨꯅ ꯅꯊꯝꯃꯣꯏꯗꯨ ꯆꯥꯛꯇꯅ ꯃꯥꯕꯨ ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯨ 8 ꯃꯨꯛ ꯈꯥꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯏꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯇꯧꯍꯟꯒꯗꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩ ꯅꯪꯒ ꯄꯨꯟꯕꯁꯦ ꯀꯌꯥ ꯃꯥꯡꯒꯣꯜ ꯑꯣꯏꯗꯦꯅꯦ ꯇꯨꯀꯠꯆꯩꯅꯦ ꯁꯤꯖ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯩꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯊꯧꯁꯥꯗꯅ ꯁꯛꯇꯥꯁꯤꯒ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯑꯩꯅꯗꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯁꯤꯗ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯂꯥꯏꯗꯨꯛꯀꯥꯁꯦ ꯊꯥꯗꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯌꯥꯍꯧꯖꯔꯛꯄꯅꯦꯕ ꯑꯗꯨꯒꯗꯤ ꯃꯁꯤꯒꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯨꯂꯥꯡꯈꯥꯡ ꯍꯦꯛ ꯀꯧꯏ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯔꯣꯏꯕꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤ ꯂꯩꯃꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯉꯒ ꯂꯩꯔꯤꯗꯨꯕꯣ ꯏꯆꯦꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯍꯤꯡꯆꯥꯕꯤꯗꯨ ꯊꯤꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯏꯃꯥ ꯏꯆꯦꯒꯤ ꯃꯃꯤꯡ ꯍꯤꯡꯆꯥꯕꯤ ꯀꯧꯕ꯭ꯔꯣ ꯇꯥꯃꯣꯅꯗꯤ ꯁꯤꯖ ꯀꯧꯋꯦ ꯍꯥꯏꯌꯦ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯍꯣ ꯁꯤꯅꯅꯦ ꯑꯩꯅ ꯊꯣꯟꯕ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯣꯅꯦ ꯂꯩꯃ ꯌꯥꯝ ꯇꯟꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯉꯔꯥꯡ ꯂꯨꯍꯣꯡꯉꯨꯕꯒꯤ ꯏꯁꯥꯁꯦ ꯑꯁ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯦꯗ ꯏꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩ ꯌꯥꯒ ꯑꯝꯇ ꯁꯦꯡꯗ꯭ꯔꯤꯗ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅꯥꯇꯣꯝꯕꯤꯅ ꯇꯨꯡꯗ ꯈꯣꯡꯐꯝ 3-4 ꯍꯜꯂꯒ ꯍꯥ ꯌꯥ ꯁꯦꯡꯗ꯭ꯔꯤ ꯍꯥꯏꯕ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯀꯣꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯂꯣꯏꯔꯦꯗꯅ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯅꯪꯅ ꯍꯦꯛ ꯉꯔꯥꯡ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯄꯗꯧꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯏꯃꯥꯗꯤ ꯀꯂꯛ ꯄꯦꯟꯈ꯭ꯔꯕꯅꯤ ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ ꯆꯣ ꯄꯣꯊꯥꯖꯔꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯌꯨꯝꯒꯤ ꯃꯤꯁꯨ ꯂꯥꯛꯑꯅꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤꯒꯤ ꯏꯃꯧꯅ ꯇꯧꯍꯜꯂꯨꯅꯤꯒꯦ ꯂꯩꯃꯅ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯌꯥꯝ ꯅꯥꯟꯅ ꯀꯦꯊꯔꯒ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯗꯣ ꯉꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯍꯔꯥꯎꯅ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯨꯝꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯖꯔꯁꯅꯨ ꯑꯩꯅ ꯉꯝꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯁꯣꯝꯗꯅ ꯁꯤꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯤꯡꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯎꯗ꯭ꯔꯕꯣ ꯏꯃꯥꯁꯦ ꯃꯇꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯗꯨꯁꯨ ꯎꯗꯦꯅꯦꯍꯦ ꯁꯤꯖꯅ ꯀꯩꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯒ ꯗꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯉꯨ ꯍꯥꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯗꯤ
ꯀꯅꯥꯃꯠꯇꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯄꯤꯔꯔꯣꯏ꯫ ꯆꯤꯡꯂꯦꯟ ꯁꯥꯎꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯁꯤꯖꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯌꯥꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯂꯤꯂꯥ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯥꯅ ꯍꯥꯏꯕꯒꯨꯝꯅ ꯅꯪ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯄ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯑꯗꯨꯕꯨꯗ ꯏꯃꯥ ꯃꯇꯣꯝꯗꯅ ꯊꯕꯛ ꯁꯨꯕꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯉꯥꯡꯖꯔꯁꯨ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩ ꯌꯥꯎꯔꯨꯒꯦ ꯅꯪ ꯑꯩꯅ ꯍꯥꯏꯖ ꯇꯥꯗꯕ꯭ꯔꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯣꯏꯁꯅꯨ ꯐꯠꯇ꯭ꯔꯕꯗꯤ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯖ ꯇꯧꯐꯝ ꯈꯪꯗꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯕ ꯊꯥ ꯍꯦꯛ ꯐꯥꯕꯒ ꯀꯩꯅꯥꯇꯣꯝꯕꯤꯅ ꯆꯤꯡꯂꯦꯟ ꯍꯣꯏꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯃꯃꯥꯅ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯀꯩꯁꯨ ꯈꯟꯗꯅ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯁꯨꯝ ꯀꯨꯏꯁꯜꯂꯛꯄꯅ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯈꯔ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯍꯦꯟꯃꯟꯕ ꯑꯃꯗꯤ ꯍꯩꯒꯟꯗꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯩꯅꯥꯇꯣꯝꯕꯤ ꯑꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯗꯨ ꯂꯧꯁꯤꯜꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯐꯤ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯒꯠꯂꯒ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯌꯥ ꯑꯁꯤ ꯍꯤꯒꯠꯇꯅ ꯂꯩꯅꯦ ꯃꯁꯤꯕꯨ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯇꯒ ꯇꯝꯕꯤꯔꯛꯇꯕ ꯖꯥꯠꯂꯥ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ ꯀꯩꯅꯥꯇꯣꯝꯕꯤ ꯁꯤꯁꯦ ꯑꯋꯥꯡ ꯊꯪꯕꯒꯤ ꯇꯥꯗꯕꯟꯗꯨꯒꯤ ꯎꯁꯣꯞꯀꯤ ꯕꯥꯔꯇꯣꯟꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯕꯥꯔꯇꯣꯟ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯏꯍꯦ ꯀꯩꯅꯥꯇꯣꯝꯕꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯁꯛꯀꯥꯗꯣ ꯈꯪꯐ ꯍꯦꯛ ꯐꯖꯊꯣꯛꯏꯅꯦ ꯅꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯎꯟꯄꯣꯠꯀ ꯑꯁꯤꯅ ꯊꯝꯐꯝ ꯐꯥꯎꯕ ꯆꯟꯗꯅ ꯍꯥꯞꯂꯛꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯞꯄ ꯃꯈꯩ ꯉꯥꯡꯅꯩ ꯅꯪꯗꯤ ꯅꯔꯥꯏꯕꯛꯇꯣ ꯑꯣꯟꯊꯣꯛꯅ ꯐꯔꯦꯗꯀꯣ ꯀꯩꯅꯥꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯟꯗꯛꯀꯤꯅꯦ ꯁꯤꯕꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯅꯅꯦ ꯁꯛꯁꯦ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯈꯠꯂꯛꯏꯁꯦ ꯑꯦ ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ ꯅꯃꯧ ꯑꯍꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯂꯕꯁꯨ ꯁꯥꯎꯏ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯔꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯡꯂꯕꯁꯨ ꯁꯥꯎꯏ ꯈꯪꯖꯗ꯭ꯔꯦꯗ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯐꯤꯡꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯗꯣ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯐꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯊꯦꯛꯀꯠꯂꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇ ꯐꯥꯎ ꯌꯦꯡꯗꯅ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯃꯉꯛ ꯑꯁꯦ ꯍꯥꯏꯒꯠꯇꯨꯅ ꯆꯠꯂꯤꯕꯅꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯝꯕꯅ ꯅꯪꯅꯗꯤ ꯅꯣꯡꯃꯗ ꯏꯃꯧ ꯑꯍꯜ ꯑꯁꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯋꯥ ꯐꯖꯕ ꯍꯥꯏꯔꯨꯕ꯭ꯔꯣ ꯑꯗꯨꯅꯅꯦ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯅꯕꯨꯛꯅꯗꯤ ꯐꯠꯇ꯭ꯔꯕꯅꯤꯅ ꯁꯤꯁꯨ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯁꯥꯗꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯤꯕ ꯂꯩꯃ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯠꯇꯦ ꯌꯥꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯆꯥꯛꯀ ꯆꯥꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯥꯏ ꯗꯨꯛ ꯊꯥꯗꯅ ꯇꯧꯒꯗꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯒꯜꯂꯤ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯁꯨ ꯆꯥꯛꯈꯥꯎꯁꯦ ꯂꯥꯝꯕ ꯍꯦꯟꯃꯜꯂꯛꯇꯅ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯅ ꯆꯔꯥ ꯈꯖꯤꯛꯇꯪ ꯋꯥꯟꯒꯦꯅ ꯇꯧꯕꯅꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦ ꯍꯔꯦ ꯀꯩꯅꯥꯇꯣꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯑꯣꯜꯂꯦꯗꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗ ꯋꯥꯟꯕ ꯀꯩꯗꯧꯒꯦ ꯂꯩꯃꯅ ꯆꯈꯣꯝ ꯑꯗꯨ ꯆꯥꯎꯅ ꯍꯨꯛꯂꯒ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯇꯨꯝꯃꯒ ꯂꯩꯔꯨꯔꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯇꯥꯃꯣꯅ ꯍꯧꯗꯣꯔꯛꯇꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯑꯗꯒꯤ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯗꯅ ꯆꯥꯔꯤꯅꯤ ꯑꯗꯣ ꯏꯃꯥ ꯅꯨꯡꯗꯥꯡꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯀꯣ ꯑꯩꯗꯤ ꯏꯟꯁꯥꯡꯁꯦ ꯊꯥꯎ ꯉꯧꯕ ꯅꯠꯇ꯭ꯔꯗꯤ ꯄꯥꯛꯅ ꯆꯥꯕ ꯍꯩꯅꯗꯦꯕ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯊꯣꯡꯉꯨ ꯅꯍꯥꯟꯁꯨ ꯑꯩꯅ ꯊꯣꯡꯕꯗꯣ ꯊꯨꯝ ꯌꯥꯛꯇꯅ ꯀꯅꯥꯝꯇ ꯆꯥꯕ ꯌꯥꯗꯕꯗꯣ ꯀꯩꯅꯥꯇꯣꯝꯕꯤ ꯂꯩꯃꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯦꯠꯅꯤꯡꯕ ꯑꯃ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯝꯇ ꯐꯠ ꯆꯥꯊꯣꯛ ꯑꯗꯨꯒꯅꯦ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕ ꯇꯧꯔꯨꯔꯣ ꯑꯗꯨꯒꯅꯦ ꯂꯣꯏꯔꯒ ꯆꯦꯡ ꯈꯖꯤꯛꯇ ꯈꯩꯔꯝꯃꯨ ꯏꯃꯥ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯏ ꯏꯃꯥ ꯑꯩꯗꯤ ꯆꯦꯡ ꯈꯩꯕ ꯍꯩꯇꯤꯌꯦ ꯅꯠꯇꯦ ꯅꯪ ꯀꯔꯤꯃꯛꯇꯤ ꯍꯩ ꯑꯃ ꯇꯧ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯍꯥꯏ ꯑꯃ ꯇꯧ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯍꯥꯏ
ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯇꯜꯂꯤ ꯃꯣꯜꯂꯤ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯑꯗꯥ ꯇꯧꯕ ꯌꯥꯗꯦ ꯅꯠꯇꯦ ꯀꯔꯤꯝ ꯍꯩꯇ꯭ꯔꯒ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯣ ꯀꯩꯅꯣ ꯏꯃꯥ ꯏꯃꯥꯒꯤꯗꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯑꯃ ꯐꯪꯂꯗꯤ ꯌꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯩꯁꯨ ꯋꯥꯠꯂꯝꯃꯣꯏꯗ ꯁꯛ ꯍꯥꯏꯔ ꯐꯖꯩ ꯏꯔꯜ ꯍꯥꯏꯔ ꯂꯨꯍꯣꯡꯂꯛꯄꯁꯤꯗ ꯂꯣꯏꯅ ꯄꯨꯔꯛꯂꯕꯒꯨꯝꯕꯅꯤ ꯁꯤꯗꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅꯣ ꯅꯃꯧ ꯑꯍꯜ ꯑꯁꯤꯗꯤ ꯌꯦꯡꯉꯨ ꯃꯁꯥ ꯈꯛꯇꯅꯤ ꯂꯥꯛꯏꯁꯦ ꯏꯃꯥꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯍꯩꯔꯀꯥꯟda ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯦꯕ ꯇꯥꯃꯣꯗ ꯉꯥ ꯂꯩꯍꯜꯂꯨꯔꯒꯦ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯋꯥ ꯁꯥꯗꯅ ꯂꯨꯈꯥ ꯀꯥꯗꯨ ꯐꯦꯡꯗꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯥꯇꯣꯝꯕꯤ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯔꯒ ꯑꯩ ꯄꯦꯜꯂꯦ ꯄꯨꯡꯈꯤ ꯄꯨꯡꯈꯥ ꯈꯥꯔꯦ ꯍꯥꯏꯔꯤꯁꯤ ꯁꯤꯖꯅꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯀꯔꯤꯅꯣ ꯑꯗꯨꯋꯥꯏꯗ ꯀꯅꯥ ꯑꯃꯨꯛ ꯁꯤꯔꯦ ꯏꯊꯤ ꯊꯤꯈꯩ ꯀꯞꯄꯤꯗꯨꯅ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯀꯩꯅꯣꯗ ꯇꯥꯏꯅꯩ ꯍꯥꯏꯗꯣ ꯇꯧꯕꯤꯔꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯅꯁꯥꯅ ꯄꯥꯝꯖꯅ ꯌꯨꯝ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕ ꯅꯃꯧ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ ꯌꯥꯝ ꯍꯔꯥꯎꯖꯈꯤꯗꯥꯏꯅꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯧꯖꯤꯛꯅ ꯋꯥꯠꯂꯤ ꯅꯪ ꯌꯥꯝ ꯀꯞꯄꯛꯈꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯤꯡꯗꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯔ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯦ ꯏꯁꯥꯅꯒ ꯏꯁꯥ ꯉꯝꯗꯕꯅꯦ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯅꯦꯍꯦ ꯑꯁ ꯏꯃꯥ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯕꯅꯦ ꯇꯜꯂꯦ ꯍꯟꯖꯤꯟ ꯍꯥꯏꯕ ꯀꯤꯖꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤꯗꯤ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯗꯨ ꯑꯣꯜꯂꯦꯗꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯉꯥꯛꯇꯅꯤ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯥꯎ ꯏꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯂꯤꯁꯤꯅꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯎꯖꯥꯔ ꯃꯦꯂꯥꯅꯤ ꯁꯥꯍꯧꯔꯤꯁꯦ ꯀꯣꯛꯄꯨ ꯉꯥꯎ ꯍꯣꯔꯦꯟ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯗꯤ ꯕꯤꯠꯀ ꯑꯝꯇ ꯂꯩꯇꯦ ꯏꯇꯩꯃ ꯍꯣꯏꯗ ꯆꯥꯛ ꯍꯥꯞꯄ ꯍꯩꯍꯧꯕꯅ ꯐꯔꯗꯣꯏꯔꯥ ꯀꯩꯅꯣ ꯀꯨꯏꯔꯦ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯕ ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯕꯅꯤꯗ ꯀꯩꯅꯥꯇꯣꯝꯕꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯖꯅ ꯊꯣꯡꯕ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯅ ꯏꯇꯩꯃ ꯇꯥꯃꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯁꯤꯖꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ ꯁꯤꯖꯗꯤ ꯏꯀꯥꯏꯕ ꯁꯛꯐꯝ ꯎꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯆꯤꯡꯅꯅ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯆꯧ ꯍꯣꯏꯒꯤꯁꯦ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯕ ꯃꯥꯜꯂꯤꯗ ꯆꯤꯡꯂꯦꯟꯅ ꯊꯣꯏꯕꯕꯨ ꯏꯟꯊꯣꯛꯂꯒ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯑꯃꯥꯏꯕꯁꯤ ꯃꯉꯥꯏꯔꯦ ꯊꯣꯏꯕꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣꯆꯥ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯗꯣꯏꯔꯕ ꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯅꯇꯩꯃꯁꯦ ꯍꯟꯗꯛꯇꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯃꯀꯣꯛꯁꯨ ꯈꯔ ꯉꯥꯎꯋꯦ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯃꯤꯔꯣꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕ ꯌꯥꯏꯅꯦ ꯌꯥꯏꯌꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯝꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯃꯧ ꯑꯃꯗꯤ ꯃꯆꯥ ꯑꯍꯜꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯉꯝꯗꯕꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯃꯃꯥ ꯀꯩꯗꯧꯔꯦ ꯀꯞꯇꯅ ꯂꯩꯔꯗꯤ ꯃꯈꯣꯏ ꯄꯥꯕꯣ ꯏꯃꯤꯠꯇ ꯏꯁꯨ ꯎꯒꯗꯧꯔꯦ ꯍꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯃꯗꯨꯗ ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯂꯤꯕ ꯏꯁꯨꯅꯤ ꯍꯥꯏꯗꯅ ꯏꯆꯤꯜ ꯑꯁꯤꯅ ꯀꯝꯗꯧꯅ ꯀꯧꯒꯅꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯏꯃꯧ ꯑꯍꯜꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯏꯃꯥꯏ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯣ ꯑꯩꯅ ꯃꯤꯒꯤ ꯋꯥ ꯊꯥꯖꯔꯨꯕꯅ ꯄꯨꯝꯅꯃꯛ ꯏꯃꯧ ꯑꯍꯜꯗ ꯇꯥꯏꯅꯈꯤꯕꯅꯤ ꯃꯤꯋꯥ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯤꯋꯥ ꯉꯥꯡꯕ ꯇꯥꯒꯅꯨ ꯃꯈꯣꯏꯗꯤ ꯃꯄꯥꯜ ꯊꯣꯡꯗꯇ ꯎꯕꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯃꯧꯁꯨ ꯅꯪꯅ ꯐꯦꯠ ꯇꯧꯗꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯋꯥꯔꯧꯗꯨꯅ ꯅꯆꯥ ꯑꯍꯜꯁꯨ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯦꯗꯅ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕꯅ ꯂꯣꯏ ꯏꯃꯨꯡ ꯑꯁꯦ ꯃꯍꯥ ꯃꯦꯂꯥ ꯍꯥꯏꯕꯗꯨ ꯁꯥꯔꯦ ꯃꯈꯣꯏ ꯄꯥꯕꯣ ꯑꯩ ꯁꯤꯅꯤꯡꯂꯦꯗ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ
ꯁꯤꯖ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯑꯗꯨ ꯊꯣꯔꯛꯂꯒ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯥ ꯀꯩꯅꯥꯇꯣꯝꯕꯤ ꯃꯃꯧ ꯑꯃꯗꯤ ꯃꯆꯥ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯛꯂꯦ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯕꯨꯡꯉꯣ ꯑꯆꯧꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯅꯈꯣꯏꯕꯨ ꯊꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈ꯭ꯔꯦ ꯁꯤꯖꯅ ꯀꯞꯂꯒ ꯀꯩꯅꯥꯇꯣꯝꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯏꯃꯥ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯎꯔꯒ ꯅꯃꯧꯑꯩꯗꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯀꯩꯅꯥꯇꯣꯝꯕꯤꯅ ꯁꯤꯖꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧ ꯑꯁꯤꯕꯨ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯝꯂꯤꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣ ꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯊꯣꯏꯕꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯊꯣꯔꯛꯂꯒ ꯃꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯩꯗꯤ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕ ꯍꯩꯇꯕꯁꯨ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕ ꯌꯥꯗꯕ ꯅꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯁꯨꯝ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯑꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯩ ꯑꯩꯅ ꯍꯩꯇꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯍꯩꯖꯤꯟꯅꯗꯕ ꯁꯥꯕꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯉꯛꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯂꯩꯃꯅ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯅꯆꯥꯅꯨꯄꯥꯅꯅꯦ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯔꯛꯏ ꯏꯃꯥꯅ ꯏꯆꯦꯕꯨ ꯑꯎꯟꯄꯣꯠ ꯎꯠꯂꯛꯇꯦ ꯏꯟꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯅꯗꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯨꯡ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯒ ꯂꯥꯂꯣꯡ ꯑꯁꯦ ꯁꯤꯜꯂꯒ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯊꯕꯛ ꯍꯩꯖꯤꯟꯅꯗꯕ ꯁꯥꯕꯅꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯌꯦꯡꯋꯥꯏ ꯂꯥꯟ ꯇꯧꯔꯛꯄꯗ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝ ꯄꯨꯟꯁꯤꯜꯂꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯊꯣꯡꯉꯒ ꯆꯥꯁꯤꯗꯅ ꯏꯆꯦ ꯅꯪꯗꯤ ꯊꯕꯛ ꯌꯥꯝ ꯁꯨꯕ ꯌꯥꯔꯔꯣꯏꯀꯣ ꯅꯅꯥꯎ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤ ꯁꯤꯖꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯛꯏ ꯂꯩꯃꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯄꯨꯊꯣꯛꯄ ꯇꯥꯕꯅꯤꯅꯦ ꯍꯟꯗꯛꯀꯤ ꯌꯦꯟꯁꯤꯗꯤ ꯍꯦꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯑꯩꯅ ꯌꯦꯟ ꯑꯃꯈꯛ ꯂꯣꯏꯖꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯀꯅꯨꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯁꯥꯅ ꯈꯪꯅ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣꯗꯅ ꯊꯣꯏꯕꯅ ꯁꯨꯒꯠꯂꯒ ꯑꯣ ꯏꯃꯨꯡ ꯌꯥꯁꯤꯟꯅꯁꯤ ꯍꯥꯏꯔꯨꯕ ꯑꯩꯅ ꯁꯦꯜ ꯄꯨꯊꯣꯛꯄ ꯇꯥꯔꯕ ꯑꯁ ꯑꯔꯦꯝꯕꯒꯤ ꯍꯥꯏꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎꯅ ꯋꯥ ꯀꯥꯏꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎꯅ ꯄꯥꯟꯈꯤꯔꯝꯃꯤ